ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯡ ꯃꯩꯇꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯝꯕ ꯉꯁꯤꯁꯨ ꯃꯃꯥꯗ ꯏꯁꯧ ꯂꯥꯡꯂꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯉꯝꯕꯒꯤ ꯏꯁꯧꯗꯨ ꯇꯥꯕ ꯉꯝꯗꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯌꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯦ ꯑꯩꯁꯨ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯀꯣꯟ ꯐꯦꯡꯕ, ꯅꯨꯃꯤꯠ ꯇꯥꯔꯁꯨ ꯆꯥꯛ ꯊꯣꯡꯕ, ꯀꯣꯟ ꯐꯦꯡꯕ, ꯑꯩꯁꯤꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯧꯔ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯔꯣꯏ, ꯅꯠꯇꯦ ꯅꯨꯄꯤꯁꯤꯕꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕ꯭ꯔꯕ, ꯌꯥꯜꯂꯒ ꯌꯣꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ ꯁꯦꯜ ꯈꯔ ꯄꯨꯔꯒ ꯑꯄꯥꯝꯕ ꯅꯨꯄꯤꯗꯨ ꯈꯜꯂꯒ ꯍꯦꯛꯇ ꯌꯨꯝꯗ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯇꯥꯔꯗꯤ ꯅꯆꯥꯅꯨꯄꯥ ꯍꯥꯏꯁꯦ ꯀꯣꯏꯕ ꯈꯔ ꯆꯠꯍꯜꯂꯣ, ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ꯫ ꯅꯣꯡꯉꯥꯟꯕꯒ ꯆꯐꯨ ꯎꯌꯥꯟ ꯁꯦꯟꯅꯍꯜꯂꯒ ꯊꯝꯕꯅꯗꯤ ꯁꯤꯅꯗ ꯌꯥꯔꯣꯏ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯁꯛ ꯐꯖꯕꯗ ꯅꯠꯇꯦ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ, ꯁꯦꯜ ꯄꯥꯏꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯆꯥꯕ ꯊꯛ ꯋꯥꯠꯇꯕ ꯏꯃꯨꯡꯗꯨꯅꯤ ꯃꯣꯏꯅ ꯌꯦꯡꯉꯤꯁꯦ꯫ ꯏꯃꯥ, ꯏꯃꯥ, ꯄꯥꯕ, ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯩ ꯀꯥꯟꯅꯅꯕ ꯀꯅꯥ ꯇꯥꯟꯅꯕ ꯉꯥꯡꯉꯤꯕ? ꯀꯅꯥꯗꯅꯣ ꯑꯩ ꯉꯥꯡꯉꯤꯁꯤꯕꯣ? ꯃꯄꯥꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯁꯧ ꯂꯥꯡꯈꯤꯗꯣꯏꯅꯣꯅꯦ, ꯑꯩꯗꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯍꯤꯞꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯈꯣꯏ ꯏꯆꯥ ꯉꯝꯕꯁꯦ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯅ ꯊꯤꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯇꯥꯔꯦꯗ, ꯅꯠꯇꯗꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡ ꯂꯩꯔꯅꯤ꯫ ꯆꯍꯤꯁꯨ ꯑꯃꯨꯛ ꯌꯥꯝꯁꯤꯟꯈꯤꯗꯅ ꯅꯨꯄꯤꯒꯅꯦ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯔ ꯐꯥꯎꯕꯅꯦ ꯏꯃꯥ ꯄꯥꯕ ꯇꯧꯗꯅꯅꯦ ꯏꯁꯧ ꯂꯥꯡꯂꯒ ꯂꯩꯍꯧꯗꯧ ꯃꯥꯜꯂꯤ ꯃꯁꯤ꯫ ꯃꯃꯧ ꯑꯍꯜꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯉꯝꯕꯒꯤ ꯏꯁꯧ ꯂꯥꯡꯕꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯃꯤ꯫ ꯑꯗꯣ ꯏꯃꯥ ꯄꯥꯕ, ꯉꯝꯕꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯊꯤꯔꯛꯑꯒꯦ, ꯑꯗꯨꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ꯫ ꯍꯩ, ꯅꯨꯄꯤꯕꯨ ꯂꯩꯒꯗ꯭ꯔꯅꯦ? ꯂꯩ ꯄꯥꯕ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ, ꯃꯁꯛꯁꯨ ꯐꯖꯩ, ꯏꯃꯨꯡ ꯀꯣꯏꯕꯁꯨ ꯍꯩ, ꯅꯨꯄꯥ ꯅꯍꯥ ꯈꯪꯅꯗꯅ ꯂꯥꯡꯂꯒ ꯂꯩꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯔꯅꯦ ꯃꯧ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇꯅꯦ ꯑꯩꯈꯣꯏ ꯉꯝꯕꯒꯤ ꯍꯥꯏꯔꯨꯔꯒꯦꯅꯦ꯫ ꯉꯥꯏꯈꯣ ꯏꯃꯥ, ꯑꯩ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯈꯤꯒꯦ ꯃꯣꯏꯒꯤ ꯏꯃꯥ ꯄꯥꯕ ꯍꯣꯏꯗꯨꯒ, ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯍꯥꯏꯅꯕꯗꯣ ꯆꯠꯂꯣꯕ꯫ ꯃꯄꯥꯅ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯆꯍꯤꯅ ꯀꯌꯥꯃꯨꯛ ꯁꯨꯔꯕꯅꯣꯅꯦ? ꯆꯅꯨꯂꯦꯝꯕꯤ ꯀꯧꯋꯦ ꯄꯥꯕ, ꯆꯍꯤꯗꯤ 23, 24 ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯃꯆꯦꯗꯣ ꯑꯩꯒꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯤꯡꯁꯨ ꯐꯖꯩ, ꯆꯍꯤꯁꯨ ꯌꯥꯔꯦ, ꯀꯥꯏꯗꯦ꯫ ꯍꯥꯍꯥ, ꯑꯗꯨꯗꯤ ꯃꯧ ꯅꯪꯅ ꯌꯥꯅꯕ ꯁꯤꯜꯂꯨꯍꯩ꯫ ꯑꯗꯣ ꯃꯁꯛꯇꯤ ꯀꯝꯗꯧꯒꯦ? ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯣ? ꯑꯗꯨꯒꯅꯦ ꯀꯨꯆꯨꯒꯗꯤ ꯃꯨꯗꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯒꯤ ꯃꯑꯣꯡꯁꯤꯕꯣ? ꯑꯣ ꯅꯪꯒꯤꯗꯧꯅ ꯌꯥꯝ ꯍꯔꯥꯎꯅꯅꯦ ꯀꯨꯞꯅ ꯍꯪꯂꯤꯕꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯃꯣꯏ ꯃꯄꯥꯕꯣ? ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤꯅꯤ ꯍꯥꯏꯅꯔꯤꯁꯦ꯫ ꯃꯧ ꯑꯍꯜꯗꯨꯅ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯑꯩꯈꯣꯏ ꯄꯥꯕꯁꯦ꯫ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤꯅꯤꯅꯦ ꯍꯪꯂꯤꯁꯦ꯫ ꯃꯃꯥ, ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯅ ꯈꯜꯂꯨꯔꯕꯣ? ꯑꯩꯗꯤ ꯅꯪꯒ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯈꯤꯗꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯨꯍꯣꯡꯈ꯭ꯔꯔꯣꯏꯗꯅ ꯋꯥꯖꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯩ ꯂꯧꯕꯗꯒꯤ ꯅꯨꯄꯤ ꯈꯤꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯝꯅꯤ꯫ ꯅꯨꯄꯤ ꯈꯤꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯗꯤꯅꯦ ꯃꯇꯨ ꯂꯩꯅ ꯂꯩꯅ ꯃꯤꯇꯨ ꯂꯨꯝꯃꯒ ꯂꯩꯕꯒꯤ ꯃꯀꯣꯛ ꯀꯥꯏꯕ ꯌꯥꯝ ꯌꯥꯎꯅꯔꯤꯁꯦ꯫ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯂꯕ? ꯅꯉꯛ ꯁꯝꯗꯣ ꯊꯥꯡꯒꯣꯟꯅ ꯂꯦꯜꯂꯤ ꯈꯪꯉꯣ꯫ ꯌꯥꯔꯦ ꯏꯃꯥ, ꯑꯃꯨꯛ ꯈꯟꯅꯔꯅꯨ꯫ ꯉꯝꯕꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯂꯥꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯕ? ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯃꯨꯛ꯫ ꯉꯝꯕꯅ ꯏꯇꯩꯃ, ꯏꯇꯩꯃ, ꯇꯥꯆꯧ꯫ ꯍꯥꯎ ꯉꯝꯕ, ꯀꯩ ꯍꯥꯏꯒꯦ? ꯅꯣꯏ ꯇꯥꯆꯧꯗꯤ ꯂꯩꯇꯤꯌꯦ, ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯏꯇꯩꯃ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯤ ꯂꯥꯛꯄ꯭ꯔꯣ? ꯍꯣꯏ ꯂꯥꯛꯑꯦ, ꯂꯩꯌꯦ꯫ ꯃꯁꯤꯒꯤ ꯃꯧ ꯑꯍꯜꯁꯤꯁꯨ ꯄꯪꯉꯤꯍꯦ, ꯍꯥꯏꯗꯣꯛꯀꯅꯨꯅ ꯏꯪꯒꯤꯠ ꯇꯧꯕꯕꯨ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯉꯝꯕꯅ ꯅꯣꯏ ꯑꯅꯤꯅ ꯏꯇꯩꯃꯣꯏꯗ ꯐꯅ ꯂꯣꯠꯂꯁꯨ ꯀꯥꯟꯅꯔꯣꯏ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ꯫ ꯅꯪ ꯆꯥꯔꯝꯃꯣꯗ, ꯅꯣꯏ ꯅꯄꯥꯒ ꯑꯩꯒ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯆꯥꯔꯒꯦ꯫ ꯌꯥꯔꯦ ꯂꯥꯛꯑꯣ, ꯑꯩ ꯏꯁꯧ ꯂꯥꯡꯉꯣꯏ ꯆꯥꯛ ꯆꯥꯔꯤꯉꯩꯗꯗꯤ꯫ ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡꯗꯤ ꯅꯣꯏꯅꯤ ꯆꯥꯛ ꯊꯣꯡꯒꯗꯧꯅꯤ꯫ ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯄꯒ ꯅꯃꯧ ꯅꯨꯄꯤ ꯊꯤꯕ ꯊꯣꯛꯑꯅꯤ꯫
ꯑꯇꯣꯝꯕ ꯊꯤꯕ ꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤꯅꯦ ꯅꯇꯩꯃꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯦ ꯂꯩꯔꯦꯅ ꯍꯥꯏꯕꯅꯤꯅꯦ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯏꯇꯩꯃ ꯀꯥꯏꯗꯩꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯊꯤꯕ꯭ꯔꯣ ꯏꯁ ꯑꯩ ꯏꯆꯥ ꯇꯣꯝꯕꯁꯤꯗꯤ ꯃꯇꯨ ꯊꯤꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯕ ꯑꯣꯏꯔꯦꯗꯅ ꯀꯌꯥꯗꯅꯣꯅꯦ ꯃꯥꯅ ꯍꯔꯥꯎꯔꯤꯕꯁꯤꯕꯣ ꯄꯤꯛꯂꯤꯉꯩꯗ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯣꯛ ꯂꯩꯔꯒ ꯍꯜꯂꯛꯄꯗ ꯃꯥꯅ ꯍꯔꯥꯎꯅ ꯆꯣꯡꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯗ ꯃꯧ ꯑꯍꯜꯅ ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯗꯩꯅꯦ ꯃꯤꯡꯗꯤ ꯆꯅꯨꯂꯦꯝꯕꯤ ꯀꯧꯏ ꯆꯅꯨꯂꯦꯝꯕꯤ ꯌꯥꯏ ꯌꯥꯏ ꯑꯗꯨ ꯏꯇꯩꯃ ꯃꯁꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯐꯖꯩꯅꯦ ꯃꯁꯛꯁꯨ ꯅꯪꯅ ꯆꯍꯤ 5ꯃꯨꯛ ꯍꯜꯂꯝꯒꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯩꯃ ꯑꯩ ꯌꯥꯔꯦ ꯆꯍꯤꯁꯨ ꯆꯞ ꯆꯥꯔꯦ ꯏꯃꯥ ꯕꯥꯕꯥ ꯁꯨꯃꯥꯡ ꯁꯦꯡꯕ ꯍꯧꯕ ꯌꯥꯔꯦꯍꯦ ꯕꯥꯔꯇꯣꯟ ꯆꯠꯅꯕ ꯃꯤ ꯃꯁꯤꯡꯁꯨ ꯁꯦꯝꯕ ꯍꯧꯕ ꯌꯥꯔꯦ ꯏꯇꯩꯃ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯉꯝꯕꯁꯤꯗꯤ ꯑꯗꯣ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯅꯨꯄꯤꯗꯨꯒꯤ ꯑꯍꯜꯁꯤꯡꯒ ꯍꯥꯟꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯒꯦꯃꯤ ꯑꯃꯨꯛ ꯇꯜꯂꯤꯅꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯁꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯚꯥꯞꯀ ꯁꯥꯒꯠꯄ ꯍꯧꯔꯀꯥꯟꯗꯕ ꯑꯗꯨ ꯏꯇꯩꯃ ꯀꯔꯝ ꯀꯥꯟꯗ ꯁꯥꯟꯅꯒꯦ ꯍꯥꯏꯅꯣ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯗ ꯋꯥꯔꯤ ꯍꯧꯗꯣꯛꯑꯝꯃꯒꯦ ꯅꯨꯄꯤꯗꯨꯗꯤꯅꯦ ꯅꯪ ꯍꯦꯛ ꯎꯕꯒ ꯉꯥꯎꯔꯗꯧꯅꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯒ ꯐꯖꯕꯅꯦꯃꯤ ꯏꯇꯩꯃꯅ ꯍꯌꯦꯡ ꯏꯄꯥꯝꯗ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦꯗꯅ ꯍꯩ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯍꯧꯗꯧꯔꯤꯕ ꯄꯥꯕꯒꯤ ꯏꯃꯥꯒꯅ ꯊꯣꯡꯍꯧꯗꯣꯔꯤꯕ ꯑꯗꯨꯒꯅꯦ ꯄꯥꯕ ꯏꯃꯥ ꯅꯣꯏꯅꯤꯅꯦ ꯀꯩꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯗꯅ ꯁꯣꯟꯕ ꯑꯣꯏꯗ꯭ꯔꯤꯀꯣ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯇꯟꯃꯟꯗꯅ ꯁꯣꯟꯖꯤꯟꯅꯔꯒ ꯂꯩꯕꯩ ꯋꯥꯅꯤ ꯍꯩ ꯁꯣꯜꯂꯦ ꯍꯩ ꯀꯟꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯇꯥꯅꯤꯡꯗꯦ ꯄꯥꯕ ꯁꯣꯜꯂꯒꯕꯨ ꯆꯥꯛꯇꯤ ꯑꯃꯨꯛꯇ ꯈꯨꯗꯤꯡꯃꯨꯛ ꯆꯥꯒꯗ꯭ꯔꯣ ꯍꯩ ꯑꯗꯨꯗꯤ ꯂꯦꯝꯕ ꯄꯥꯝꯃꯨꯏꯅ ꯇꯧꯕꯩꯅꯤꯅꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯄꯥꯕꯒꯤ ꯏꯃꯥꯒꯅ ꯁꯨꯝ ꯇꯜꯂꯒ ꯂꯩꯔꯤꯗꯤꯅꯦ ꯑꯩꯗꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯕ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯈꯤꯅꯤꯍꯦ ꯍꯥ ꯅꯌꯥꯝꯕꯗꯧꯅ ꯍꯣꯏ ꯇꯥꯆꯧꯗꯧꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯇꯟꯅ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯕ꯭ꯔꯥ ꯍꯥ ꯍꯩ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯁꯨ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯗꯤ 이반이기 싹디 그난 동비니 아두나 누삐 마티다디 야로이다나 호 아이 좀 통게 낭다냐 하이파 사라 아노 하이파도 사라까노 고 아두 뭐지 페이네 ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯅ ꯇꯟꯕꯁꯦ ꯇꯣꯡꯅ ꯇꯜꯂꯤꯗꯀꯣ ꯃꯣꯏꯅꯦ ꯇꯟꯗ꯭ꯔꯤꯁꯦ ꯆꯥꯛ ꯆꯥꯕꯒ ꯇꯨꯝꯕꯒ ꯈꯛꯇꯅꯤ ꯑꯗꯨ ꯏꯇꯩꯃ ꯍꯌꯦꯡ ꯆꯠꯂꯨꯀꯣ ꯍꯣꯏꯍꯦ ꯃꯁꯤ ꯃꯁꯨ ꯃꯗꯨ ꯊꯤꯅꯤꯡꯕꯅ ꯂꯣꯏꯔ ꯃꯥꯜꯂꯦ ꯅꯣꯡꯉꯥꯟꯕꯒ ꯃꯧ ꯑꯍꯜꯗꯨ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯎꯅꯔꯝꯃꯤ ꯆꯅꯨꯂꯦꯝꯕꯤꯒꯁꯨ ꯎꯅꯔꯝꯃꯤ ꯆꯅꯨꯂꯦꯝꯕꯤꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯔꯗꯨꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯉꯝꯕꯗꯤ ꯍꯔꯥꯎꯕꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯉꯝꯕꯒ ꯆꯅꯨꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯉꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯆꯅꯨꯂꯦꯝꯕꯤꯁꯨ ꯀꯣꯟꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯍꯨꯔꯥꯟꯕ ꯃꯤ ꯐꯠꯇꯕ ꯈꯔ ꯊꯥꯡꯇꯦꯟ ꯇꯧꯗꯨꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯃꯗꯨꯗ ꯂꯨꯍꯣꯡꯕ ꯍꯜꯂꯛꯂꯤꯕ ꯆꯅꯨꯂꯦꯝꯕꯤ ꯍꯣꯏꯗꯨ ꯀꯥꯏꯗꯅ ꯆꯦꯟꯅꯔꯝꯃꯤ ꯉꯝꯕꯅ ꯀꯔꯤꯅꯣꯅꯦ ꯆꯅꯨꯂꯦꯝꯕꯤꯗꯨꯕꯨ ꯃꯃꯥꯍꯣꯏꯒ ꯀꯞꯃꯤꯟꯅꯕ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯅꯦ ꯐꯖꯅꯗꯤ ꯀꯨꯏꯍꯦ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯉꯁꯤ ꯂꯨꯍꯣꯡꯂꯕꯁꯨ ꯃꯁꯛ ꯐꯖꯅ ꯈꯪꯗ꯭ꯔꯤꯅꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯎꯅꯔꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯒꯦꯁꯨ ꯃꯥꯅ ꯏꯀꯥꯏꯅ ꯍꯦꯛ ꯌꯥꯗꯗꯅ ꯎꯅꯈꯤꯗ꯭ꯔꯦ ꯉꯁꯥꯏꯁꯨ ꯌꯦꯡꯖꯒꯦꯅ ꯇꯧꯔꯒ ꯉꯛ ꯄꯩꯕ ꯌꯥꯗꯦꯒ ꯂꯩꯕ ꯌꯥꯗꯦꯒ ꯇꯧꯗꯅ ꯐꯖꯅ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟꯕꯨꯗꯤ ꯐꯖꯅ ꯎꯕꯁꯨ ꯎꯔꯅꯤ ꯈꯪꯁꯨ ꯈꯪꯂꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯑꯍꯜ ꯈꯔꯅ ꯏꯃꯥ ꯏꯄꯦꯝꯃ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯂꯝꯕꯤꯗꯨꯗꯕꯨ ꯊꯥꯡꯋꯣ ꯇꯦꯟꯋꯣ ꯍꯦꯛꯇ ꯌꯥꯅꯔꯒ ꯂꯩꯔꯝꯃꯦꯃꯤ ꯉꯝꯕꯅ ꯏꯅꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯊꯦꯡꯉꯩꯗꯨꯕꯣ ꯅꯠꯇꯦ 마부 까이데 레호게 까리노 마나묵 떠레이시나 낭디 나마이기 까이바 캉데카이 나뚱아이라가 레이라보 하 하이 까다이데 놈 레이루소 짤로 호리엔냐 누피 마용기 미가 로이나 하나 그럴까나 쌍어 어도이네 마 락디 라오레고 라이네 여우라 아니네 람비다 미 크라 카나람다나 탱가 이바니네 어도이비엠마 ngsa이기도 ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯀꯥꯏꯗꯅ ꯆꯦꯟꯕꯗꯣ ꯌꯥꯎꯕ ꯃꯥꯜꯂꯤꯅꯦ ꯅꯨꯄꯤ ꯑꯃꯗꯨꯅ ꯌꯥꯎꯔꯤꯗꯨꯗꯤ
ꯃꯣꯏꯒꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯤ ꯆꯦꯟꯅꯈ꯭ꯔꯤꯗꯨꯗꯤ ꯉꯝꯕꯅ ꯑꯩꯕꯨ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯗ꯭ꯔꯅꯦ ꯇꯜꯂꯤꯅꯦ ꯏꯃꯥꯟꯅꯕꯁꯤꯡꯅꯦꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯑꯕꯅꯤꯅ ꯀꯇꯧ ꯀꯔꯟ ꯑꯃꯨꯛ ꯉꯥꯡꯉꯦꯕ ꯌꯥꯝ ꯉꯥꯡꯉꯦꯕ ꯃꯣꯏ ꯑꯁ ꯑꯩꯒꯤ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯁꯛꯇꯣ ꯎꯅꯤꯡꯈ꯭ꯔꯦꯗ ꯍꯣꯏꯗ ꯍꯣꯔꯦꯟ ꯎꯗꯧ ꯂꯩꯔꯗꯨꯕꯨ ꯍꯣꯔꯦꯟꯗ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄꯅꯤ ꯎꯗꯣꯏꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯥ ꯌꯦꯡꯅꯕ ꯍꯥꯏꯗꯅ ꯉꯝꯕꯒꯤ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨ ꯂꯩꯅꯔꯤ ꯉꯁꯥꯏꯈꯩꯗꯤ ꯂꯝꯕꯤꯗꯨ ꯃꯝꯕꯅꯤꯅ ꯀꯌꯥꯕꯨ ꯈꯜꯂꯨꯗꯦ ꯀꯩꯅꯥꯅ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯩꯉꯥꯜꯗ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯀꯩꯅꯥꯗꯨ ꯆꯅꯨ ꯂꯦꯝꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯨꯆꯨ ꯃꯨꯕꯤ ꯃꯁꯛ ꯊꯤꯕꯤ ꯃꯣꯝꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯀꯩꯅꯥꯁꯤ ꯊꯤꯃꯜꯂꯦ ꯍꯥꯏꯅ ꯅꯣꯛꯅꯕ ꯍꯧꯔꯦ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯩꯅꯣ ꯀꯩꯅꯥꯁꯤꯕꯨ ꯈꯨꯊꯤꯁꯤꯕꯣ ꯃꯩꯉꯥꯟꯗ ꯐꯥꯎ ꯉꯝꯗ꯭ꯔꯦꯃꯤ ꯃꯥꯒꯤ ꯀꯨꯆꯨꯁꯦ ꯃꯧ ꯑꯃꯅ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯐꯖꯔꯝꯗꯧꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯌꯦ ꯅꯠꯇꯦ ꯉꯝꯕꯁꯤꯕꯨ ꯑꯁꯤ ꯅꯠꯇꯗꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯀꯩꯅꯥꯗꯨꯅ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯅꯣꯛꯅꯕ ꯌꯥꯝ ꯀꯜꯂꯤ ꯌꯥꯝ ꯍꯩꯅꯗꯦ ꯃꯧ ꯑꯍꯜꯗꯨꯅ ꯏꯃꯥ ꯏꯃꯥ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯆꯅꯨ ꯂꯦꯝꯕꯤꯗꯨ ꯅꯠꯇꯤꯌꯦ ꯏꯃꯥ ꯍꯩ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤꯅꯦ ꯁꯤꯗꯤ ꯊꯤꯃꯜꯂꯦꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯀꯩꯅꯥ ꯑꯣꯟꯅꯔꯦ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯅ ꯍꯥ ꯀꯔꯤꯕ ꯀꯩꯅꯥ ꯑꯣꯟꯅꯔꯦꯕ ꯃꯣꯝꯕꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯁꯦ ꯑꯣꯟꯅꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯜꯂꯔꯣꯏ ꯉꯁꯤꯒꯤꯗꯤ ꯋꯥꯔꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯀꯩꯅꯥ ꯑꯣꯟꯅꯕꯒꯤ ꯄꯥꯎꯁꯤ ꯌꯥꯌꯥ ꯂꯥꯡꯅꯔꯝꯃꯤ ꯑꯍꯜ ꯂꯃꯟ ꯅꯍꯥꯁꯤꯡ ꯇꯧꯗꯅ ꯉꯁꯥꯏ ꯂꯨꯍꯣꯡꯕ ꯑꯃ ꯊꯩꯅꯕꯗꯨ ꯀꯅꯥꯒꯤꯗꯅꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯪꯕ ꯌꯥꯎ ꯊꯤꯕ ꯌꯥꯎ ꯇꯧꯅꯔꯝꯃꯤ ꯑꯗꯨ ꯐꯪꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯀꯩꯅꯥ ꯑꯣꯟꯅꯔꯦ ꯀꯥꯏꯅ ꯋꯥꯕ ꯄꯥꯈꯠꯄ ꯑꯝꯇ ꯇꯧꯅꯔꯝꯗꯦ ꯑꯗꯨꯒ ꯕꯣꯔꯗꯨꯗꯤ ꯃꯌꯥꯒ ꯏꯆꯧ ꯆꯧꯈꯩ ꯌꯥꯝꯅ ꯊꯤꯔꯝꯃꯤ ꯑꯗꯨꯅ ꯆꯅꯨ ꯂꯦꯝꯕꯤ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ ꯃꯧ ꯈꯔꯅ ꯆꯅꯨ ꯂꯦꯝꯕꯤꯕꯨ ꯀꯟꯅ ꯊꯦꯝꯂꯤ ꯍꯩꯄꯥ ꯁꯥꯕꯤ ꯃꯧ ꯑꯃꯅ ꯀꯞꯀꯅꯨ ꯁꯤ ꯏꯅꯥꯎꯁꯤꯗꯤ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯂꯥꯏꯅꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒ ꯊꯨꯡꯅꯧꯅ ꯇꯝꯂꯝꯗꯕꯒꯤꯅꯤ ꯉꯁꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯊꯨꯡꯂꯔꯤꯕꯁꯦ ꯆꯤꯟꯗꯣꯡꯕꯤ ꯃꯧ ꯑꯃꯅ ꯃꯁꯤ ꯄꯨꯝꯕ ꯂꯥꯏꯅ ꯇꯝꯕꯅꯤ ꯂꯥꯏ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯂꯥꯏ ꯂꯩ ꯍꯥꯏꯔꯤꯁꯤꯅꯤ ꯀꯞꯀꯅꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯍꯜꯂꯣꯏ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤ ꯍꯣꯏ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯐꯤ ꯁꯨꯕ ꯏꯁꯤꯡ ꯍꯣꯟꯕ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯕ ꯅꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯅꯕ ꯍꯣꯠꯅꯕꯁꯤꯕꯨꯗꯤ ꯇꯧꯕ ꯇꯥꯕꯅꯤꯀꯣ ꯑꯇꯩꯗꯤ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯁꯨꯍꯜꯂꯣꯏꯀꯣ ꯍꯅꯨꯕꯤ ꯑꯃꯅ ꯂꯥꯏꯕꯛꯇ ꯇꯝꯂꯅꯨꯅ ꯍꯥꯏꯔꯗꯤꯅꯦ ꯂꯨꯍꯣꯡꯂ ꯐꯥꯎꯕ ꯊꯨꯡꯅꯗ꯭ꯔꯤꯁꯤꯅꯤ ꯑꯗꯨꯒ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧꯅꯕꯨ ꯇꯝꯂꯕꯗꯤ ꯉꯁꯤ ꯏꯃꯧꯅ ꯑꯩꯈꯣꯏꯗꯅꯦ ꯑꯣꯟꯅꯔꯒ ꯂꯥꯛꯏꯁꯤꯅꯤ ꯑꯗꯨꯅꯅꯦ ꯀꯞꯀꯅꯨꯀꯣ ꯂꯥꯏꯅ ꯁꯤꯟꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯅ ꯍꯩꯄꯥ ꯁꯥꯕꯒ ꯌꯥꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯆꯅꯨ ꯂꯦꯝꯕꯤꯅ ꯏꯃꯥ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯑꯩ ꯊꯤꯟꯕꯤꯌꯣ ꯏꯃꯥ ꯏꯃꯥ ꯕꯣꯔꯒꯤ ꯃꯃꯥꯅ ꯍꯥꯏ ꯏꯃꯥ ꯉꯥꯛꯇꯅꯤꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯏꯆꯦ ꯀꯞꯀꯅꯨꯁꯦ ꯏꯃꯧ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯐꯪꯕꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯦꯍꯦ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯀꯧꯊꯣꯛꯀꯦꯅꯦ ꯏꯃꯧ ꯐꯖꯕꯤ ꯑꯃ ꯐꯪꯖꯕꯁꯤꯗꯤ ꯕꯣꯔꯅ ꯏꯃꯥ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯀꯩꯅꯥꯗꯨꯕꯣ ꯗꯥꯎꯗꯤꯁꯦ ꯐꯖꯅ ꯌꯥꯕꯖꯥꯠꯅꯤꯀꯣ ꯑꯊꯤꯕ ꯃꯥꯡꯍꯧꯔꯒ ꯐꯖꯕꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯑꯁ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯧꯁꯤꯡꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕ ꯅꯪ ꯆꯪꯂꯛꯀꯅꯨꯅꯦꯍꯦ ꯁꯣꯝꯗ ꯌꯥꯅꯕꯅ ꯀꯟꯅ ꯊꯦꯝꯃꯤꯉꯩꯁꯤꯗ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯔꯗꯤ ꯀꯤꯗꯅ ꯋꯥꯟꯊꯈ꯭ꯔꯅꯤꯅꯦ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯃꯄꯥꯅ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨꯁꯣ ꯉꯁꯤꯒꯤꯗꯤꯅꯦ ꯏꯃꯧꯁꯦ ꯇꯨꯝꯃꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯏꯃꯥ ꯍꯣꯏ ꯑꯃꯨꯛꯇ ꯊꯦꯝꯒꯦ ꯅꯪꯅꯦ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯃꯥꯡꯒꯣꯜꯗꯔ ꯁꯪꯒꯣꯏꯗꯔ ꯀꯩꯅꯣ ꯇꯨꯝꯂꯨꯔꯣꯀꯣ ꯀꯩꯅꯣ ꯏꯃꯥ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯕꯨ ꯁꯪꯒꯣꯏꯗ ꯇꯨꯝꯃꯨꯁꯨ ꯍꯥꯏꯁꯤꯕꯣ ꯇꯜꯂꯤ ꯑꯩ ꯇꯜꯂꯤ ꯃꯧꯁꯤꯡꯗꯨꯅ ꯍꯩꯠ ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯝꯇꯒ ꯍꯟꯒꯦ ꯃꯧꯁꯤꯡꯗꯨꯅ ꯍꯩꯠ ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯎ ꯃꯩꯊꯥꯕ ꯁꯛꯊꯤꯕꯁꯤꯗꯤ ꯆꯅꯨ ꯂꯦꯝꯕꯤꯅ
ꯑꯁꯤꯔꯣ ꯑꯩꯒꯤ ꯕꯣꯔꯁꯦ ꯑꯣ ꯏꯃꯥ ꯏꯃꯥ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯏꯃꯥ ꯕꯣꯔꯒꯤ ꯃꯃꯥꯅ ꯑꯩꯅ ꯃꯁꯤ ꯊꯣꯛꯂꯅꯤꯁꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯦꯕ ꯑꯗꯨꯅ ꯆꯪꯉꯛꯀꯅꯨ ꯀꯣꯟꯅ ꯍꯥꯏꯕꯕꯨ ꯍꯦꯛꯇ ꯆꯪꯉꯦꯃꯤ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ ꯁꯤꯗꯤ ꯃꯧ ꯑꯇꯩꯗꯨꯅ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯊꯦꯝꯕ ꯉꯝꯂꯔꯣꯏꯗ ꯅꯆꯥꯅꯨꯄꯥꯁꯤꯅ ꯍꯦꯛ ꯆꯪꯉꯛꯇꯅ ꯃꯧꯁꯦ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯧꯁꯤꯗꯤ ꯄꯤꯈ꯭ꯔꯅꯨꯍꯦ ꯃꯥꯅ ꯀꯞꯀꯦꯅ ꯀꯞꯄꯗ ꯅꯣꯡ ꯅꯤꯅꯤ ꯃꯉꯥꯏ ꯑꯗꯩꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤꯗꯅ ꯑꯗꯨꯝ ꯈꯜꯂꯛꯂꯗꯕꯅꯤ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ ꯁꯣꯝꯗꯅ ꯉꯝꯕꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯏꯁꯧ ꯂꯥꯡꯕꯅ ꯂꯣꯏꯔꯦ ꯀꯩꯅꯥꯃꯣꯝꯕꯤꯗꯨꯗꯤ ꯉꯝꯕ ꯎꯕꯗ ꯍꯔꯥꯎꯗꯅ ꯂꯩꯈ꯭ꯔꯦ ꯑꯩꯗꯤ ꯌꯨꯝꯁꯤꯗꯒꯤ ꯁꯨꯛꯍꯟ ꯍꯜꯂꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯥ ꯆꯧꯕ ꯌꯥꯔꯤ ꯃꯨꯕꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯧ ꯁꯔꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯉꯣꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗ꯭ꯔꯁꯨ ꯆꯍꯤ 60ꯃꯨꯛꯇꯪ ꯂꯩꯃꯤꯟꯅꯔꯗꯤ ꯌꯥꯔꯦ ꯑꯩ ꯃꯧ ꯑꯍꯜꯗꯨꯅ ꯀꯩꯅꯣ ꯃꯁꯤ ꯀꯩꯅꯥꯁꯤꯕꯣ ꯃꯤꯅ ꯋꯥ ꯍꯪꯉꯤꯁꯤ ꯈꯨꯝꯗꯕꯤꯗ ꯃꯁꯥ ꯃꯊꯟꯇ ꯃꯣꯃꯣꯟ ꯀꯅꯣꯒ ꯂꯩꯔꯤꯁꯤꯕꯣ ꯑꯣ ꯁꯣꯝꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯨꯄꯥ ꯃꯌꯨꯝꯅ ꯀꯥꯏꯗꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯉꯜꯂꯤꯉꯩꯁꯤꯗ ꯑꯣꯟꯊꯣꯛꯅꯍꯧꯒꯦꯅꯦꯍꯦ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯕ ꯑꯩꯕꯨ ꯅꯣꯏꯅ ꯐꯥꯔꯒ ꯄꯨꯕꯤꯔꯛꯑꯒ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯒꯦꯕꯨ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯅꯣꯏꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯣꯏꯅ ꯎꯔꯕꯣ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯁꯤꯗꯒꯤ ꯁꯨꯛꯍꯟ ꯍꯜꯂꯣꯏ ꯑꯩꯅ ꯍꯦꯛ ꯍꯟꯕꯗ ꯌꯨꯝꯗꯁꯨ ꯆꯪꯍꯜꯂꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯂꯧꯕꯤꯔꯔꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯁꯤꯅꯅꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯧ ꯑꯍꯜꯗꯨꯅ ꯀꯩꯅꯦꯒꯤ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯩ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯐꯥꯕ ꯅꯠꯇꯦꯅꯦ ꯂꯝꯕꯤꯗ ꯏꯔꯥꯡ ꯊꯣꯛꯇꯅ ꯑꯣꯟꯅꯈꯤꯕꯅꯦ ꯃꯃꯥꯅ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯊꯥꯖꯒꯨꯝꯅ ꯐꯖꯕꯤ ꯏꯃꯧ ꯑꯃ ꯐꯪꯉꯦꯅ ꯍꯔꯥꯎꯖꯔꯨꯔꯒ ꯀꯩꯅꯣ ꯃꯥꯟꯕꯤ ꯑꯃ ꯃꯣꯏꯅ ꯄꯣꯔꯛꯏꯗꯅ ꯁꯤꯗꯤ ꯕꯦꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨꯗ ꯅꯠꯇꯗꯤ ꯏꯆꯥ ꯅꯨꯄꯥꯅꯅꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯩꯃꯥ ꯅꯨꯄꯥꯁꯨ ꯌꯥꯝ ꯊꯣꯛ ꯃꯥꯜꯂꯦ ꯑꯩꯅ ꯄꯥꯝꯕꯗꯣ ꯍꯦꯛ ꯑꯣꯏꯗꯀꯣ ꯑꯩꯗꯤꯅꯦ ꯁꯤꯔꯕꯁꯨ ꯁꯤꯅ ꯌꯨꯝꯁꯤꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯜꯂꯔꯣꯏ ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯁꯨ ꯍꯥꯏꯔꯣꯏ ꯑꯩꯕꯨ ꯅꯣꯏꯅ ꯂꯝꯕꯤꯗ ꯏꯔꯥꯡ ꯊꯑꯣꯏꯒꯤ ꯇꯧꯍꯜꯂꯒ ꯐꯥꯔꯒ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗꯒꯤ ꯁꯨꯛꯍꯟ ꯍꯦꯛ ꯍꯜꯂꯔꯣꯏ ꯃꯧ ꯃꯌꯥꯝ ꯑꯃꯅ ꯃꯣꯝꯕꯤꯗ ꯐꯅ ꯊꯦꯝꯂꯕꯁꯨ ꯃꯣꯝꯕꯤꯗꯨ ꯑꯅꯝ ꯀꯟꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯥꯅꯨ ꯂꯦꯝꯕꯤꯗꯤ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯕꯣꯔꯗꯨꯗꯤ ꯍꯔꯥꯎꯗꯨꯅ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯚꯥꯞ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯉꯝꯕꯗꯤ ꯆꯥꯅꯨ ꯂꯦꯝꯕꯤ ꯐꯪꯗꯕꯗ ꯃꯀꯣꯛ ꯆꯥꯛꯂꯛꯀꯗꯧꯔꯦ ꯏꯃꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯅꯦ ꯃꯁꯦ ꯑꯩꯈꯣꯏꯅ ꯐꯥꯕꯅꯦ ꯑꯗꯨꯅ ꯍꯥꯏꯔꯣꯏ ꯍꯟꯁꯨ ꯍꯜꯂꯣꯏꯅ ꯇꯧ ꯂꯩꯔꯦꯅꯦ ꯏꯃꯥ ꯍꯣꯏ ꯏꯇꯩꯃꯣꯏ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯑꯩꯒ ꯁꯥꯒꯦꯕ ꯃꯥ ꯍꯥꯏꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯛꯁꯦ ꯁꯥꯎꯕꯁꯤ ꯐꯥꯎꯕ ꯑꯁꯨ ꯌꯥꯝ ꯐꯖꯔꯤꯁꯤꯅꯗꯤ ꯁꯥꯎꯗꯕꯤꯗꯗꯤ ꯀꯌꯥꯝ ꯐꯖꯔꯝꯃꯅꯤ ꯑꯩꯒꯤ ꯑꯃꯗꯨꯗꯤꯅꯦ ꯁꯥꯎꯔꯁꯨ ꯃꯌꯥ ꯎꯝꯁꯤꯟꯕ ꯉꯝꯗꯦ ꯁꯥꯎꯗ꯭ꯔꯁꯨ ꯃꯌꯥꯗꯣ ꯎꯝꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯂꯥꯏꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯄꯤꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯩ ꯃꯧ ꯑꯍꯜꯗꯨꯅ ꯃꯁꯤ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯃꯁꯦ ꯁꯣꯅꯣꯁꯨ ꯆꯨ ꯃꯥꯜꯂꯤꯅꯦ ꯃꯁꯦ ꯍꯩ ꯂꯤꯜꯂꯕꯣ ꯃꯥꯟꯕꯤꯕꯤ ꯑꯃ ꯅꯪꯅ ꯈꯜꯂꯤꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯅꯅꯦ ꯍꯔꯥꯎ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗꯅꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯅꯌꯨꯝꯗ ꯀꯩꯗꯣ ꯍꯥꯏꯔꯛꯑꯣ ꯅꯨꯡꯉꯥꯏꯈ꯭ꯔꯕꯗꯤ ꯋꯥꯁꯤ ꯌꯧꯅꯔꯅꯤ ꯑꯩꯕꯨ ꯂꯤꯜꯂꯕꯣ ꯃꯥꯟꯕꯤ ꯀꯥꯏꯅ ꯑꯗꯨ ꯌꯧꯔꯗꯤꯅꯦ ꯅꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯉꯝꯕꯅ ꯏꯃꯥ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯑꯒꯦꯗ ꯑꯩ ꯍꯥꯏ ꯉꯝꯕ ꯃꯗꯨ ꯌꯥꯗꯦꯅꯦ ꯅꯪꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯣꯏꯕꯨ ꯑꯃꯨꯛꯇꯪ ꯉꯝꯕꯁꯤ ꯈꯥꯝꯂꯨ ꯂꯥꯎꯅꯦꯍꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯒꯤ ꯃꯆꯥꯁꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯏꯃꯥ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅꯦ ꯅꯣꯏꯅ ꯆꯥꯅꯨ ꯂꯦꯝꯕꯤ ꯃꯁꯛ ꯐꯖꯩꯅ ꯂꯨꯍꯣꯡꯕꯤꯔꯒ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯀꯥꯟꯁꯤꯗꯅ ꯆꯤꯡꯂꯥꯏ ꯃꯥꯜꯂꯒ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯆꯤꯡꯂꯥꯏꯒ ꯂꯩꯃꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯁꯤ ꯍꯥꯠꯇꯣꯛꯑꯝꯃꯒ ꯑꯩꯁꯨ ꯁꯤꯖꯈ꯭ꯔꯒꯦ ꯑꯩ ꯐꯥꯒꯅꯨ ꯇꯥꯆꯧ ꯑꯩ ꯐꯥꯒꯅꯨ ꯃꯣꯝꯕꯤꯅ ꯊꯋꯥꯏ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯌꯥ ꯆꯧꯕ ꯃꯀꯣꯛ ꯆꯥꯎ ꯃꯉꯣꯟꯗ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯨꯕꯅ ꯐꯔꯦꯗ ꯑꯩ
Mau ahalna. Ibiyama nangbu kanano, kaidagino, kanada luhanglino haibado. Hairone thuna, natadi soidana imungse, ina thumlani emi. Hairagi iche, ado, masi hanokta khambiyo. Ainadi, masak phajaba mangonda leiragena khaluraga, thawai mangwana handawri ai. Ngamba, nang ongta saukhinuse. Hairage ye, ma hairage ye. Mombina magi maramda, nupa mayungi maramda, loina hairammi. Aduga, mabu nupa mayumda, thindanaba ahalaman singdu, thaurang taurammi. Somdasu sanu lembidu, kape hemandana, amuk wan tharammi. As, aikhoibu, kainase, thindok pibana pharadrane taurisibo. Mau amana, hoine, sibanaba thoadi, aikhoida dasani taduisiko. Mau amana, ngaiko, hayeng phawdang yengkisi. Borgi mamaduna, hayeng aibada, patanungda thokadra haibanine. Mau amaduna mo, moisu, aikhoigi maudo, puraga sakri natro, moidi thilabo aikhoigi maudo. Borna. Noi hainaido, masi thindokrase nainero. Madu yaro ko ima, aidi yaro haisini. Ai, ma oine lauradongni. Amadudi thilasu lawba ngamaroina aidi hairadongni. Aidi masigi nupisa, yam nungsiba, ma aigini. Nangbu, sida sangakano na kayarang no hairisibo. Nang uba khudingini, mausina, wanta na kaptana laknarisi. Chatlo, mapana thuoy miya. Chatlo, aise sangdoini. Noina uthindokradi, ay kanaga lehawaimno. Mawamana, noina sanu pasidi, kainom tauredana. Migi masa masak phajabisi urubadaini, manang asaidi angangdongna ningai taurisi. Kaibasu kaim khangdremi sibo. Hai, Migi nupise nangi oiba yaroine koksao. Ma piramlaga nangido laururagene. Yaroi, aigido moida dum pithuomo. Aduga moigise ai oiradongni. Madu yaroine he nangbo. Nangna phawbu natudu pamdradi minadi natu athibodo supang pamlamoine. Adudi karigi noina kainasi onarak pureino. Onaramdradi masi tokadro. Haujikti noina onarak puramnina ai oirane haisini. Mau amana. Masak thiribu kuthisiga. Migi kaina masak matok phajabise pami balene. Hai bungo, aikoi sunya, nangi oijanabana yam kanna themnauduna hotnabibani. Adubune, nangi na koksauba, naya saudu urubadagine, migi kaina masak phajabise wanthakibadagi hawgalo yadrene. Aduna fare, ayengan main tajarangnaba. Ngasiga hingsibu, ngasibu hokradine. Magi nupamayumdunasu pambiroidongni. Aduradi mase aigi dum oiredana. Kamaina tone aigi isa nupasidi maside. Hoise, laina tamba marai lakjarasani. Kainase aisena haurage. Mayamsu waramlani taurise. Adunane sak saraga hanbi khoko. Ima, ma phajan senabiyuko. Kanga sikani. Miyamna humbiyu weima. Mawa taiduna. Masigi borse sakthibagi hanagi kharaga yengdingdabaga. Haujikna migi nupida sopasi ubadane tinse mamaise chapami sisinninge taurise. Nawadobide aigidi ma phanga loire. Da magi mamingdo kari haibano. Mamana Chanu lembi kawe ye. Chanu lembi yam phajai mamingso. Ai hanadudi Mombi gaina. Ahal lamana mapandagi laurei. Hai, borgi mama, noi mapanongdo tholongni he. Ngasai aikoigi kaina onakibudo thilene he. Mau khrana. Haha. Aikoigi borse maraibak thidako. Ima, mapan langnai sigagino. Kana thile hairino. Onangi na tu asengbado thile e ye Mombi do. Ha, Mombi thile ba. Oh. Aina ba harauba pamjaba thaba amu bek phangdoraba. Ayetpa me hekta ladongni ba. Ma, Mau, ai Mombi da lobang amoy ko. Aidi malong ni aisini. Aine Chanu lembi si puraga maninglom siengkragi. Hai, madu yaroi ni nangbo. Kai yaroi du noi ma. Moi dai ku, moi gi kaina do siengkren. Imang da sareng thongba haw mai sa ma thangjillam laga haujikna saba yaroi da ba. Ngari thak da ba sogri thong bi se leisibo hangnabra ba noibo. Nang na mi gi masa sia. Sareng thong boin urabra na hei. Masi da phugi de he masi. Isa oirasu sum hainaroi dori masi. Mapandagi. Mama do mi gi kaina do puraga mapana tholo hayune. Maya ngyak phambiyu ko.
ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥꯗꯣ ꯕꯣꯔꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯈ꯭ꯔꯣ ꯆꯅꯨ ꯂꯦꯝꯕꯤꯅ ꯏꯃꯥ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦꯅꯦ ꯐꯠꯂꯦꯗ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯅꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯅꯦ ꯅꯪ ꯂꯧꯕ ꯂꯥꯛꯑꯦꯅꯦ ꯕꯣꯔꯗꯨꯅ ꯑꯁ ꯇꯥꯅꯣ ꯊꯣꯛꯅ ꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯩꯗ ꯁꯤ ꯅꯨꯄꯤꯁꯤꯃꯁꯨ ꯃꯣꯝꯕꯤꯅ ꯍꯤꯍꯤ ꯃꯥꯗꯤ ꯑꯁꯤꯗ ꯑꯩ ꯉꯥꯏꯔ ꯂꯩꯔꯝꯃꯦꯅꯦ ꯗꯥ ꯅꯪ ꯑꯩ ꯑꯣꯟꯅꯈꯤꯕꯗꯣ ꯄꯥꯈꯠꯄ꯭ꯔꯣ ꯍꯣꯏꯃ ꯈꯪꯉꯦ ꯅꯪ ꯂꯥꯛꯄ ꯑꯣꯏꯔꯦ ꯃꯥꯔꯣ ꯑꯩꯒ ꯑꯣꯟꯅꯔꯤꯕ ꯀꯩꯅꯥꯗꯣ ꯑꯁ ꯃꯥꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯑꯩꯗꯤꯅꯦ ꯉꯥꯎꯗꯅ ꯍꯜꯂꯔꯣꯏꯒꯦ ꯇꯧꯔꯝꯂꯕꯅꯦꯃꯦ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯃꯥꯅꯇꯗꯤ ꯂꯧꯔꯣꯏꯅꯅꯦ ꯍꯦꯛꯇ ꯂꯥꯟ ꯇꯧꯕꯅꯦꯃꯤ ꯑꯗꯨꯗ ꯏꯀꯤꯗꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯝꯅꯤ ꯑꯩꯁꯨꯅꯦ ꯃꯣꯝꯕꯤ ꯅꯪ ꯅꯠꯇꯗꯤꯅꯦ ꯑꯩ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯂꯧꯔꯣꯏꯅ ꯉꯁꯥꯏꯗꯤ ꯏꯁꯧ ꯂꯥꯡꯉꯝꯃꯤꯅꯦꯕ ꯑꯩ ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯩꯈꯣꯏ ꯃꯥꯇ ꯑꯩ ꯉꯁꯥꯏꯗꯤ ꯏꯁꯧ ꯂꯥꯡꯉꯤꯅꯦ ꯃꯧ ꯑꯃꯅ ꯀꯌꯥꯗ ꯃꯁꯤꯡ ꯊꯤꯔꯤꯕꯅꯣꯅꯦ ꯃꯁꯤ ꯃꯀꯣꯛ ꯆꯥꯎ ꯕꯣꯔꯁꯦ ꯃꯁꯦ ꯃꯥꯅꯤ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯅꯦ ꯃꯤꯒꯤ ꯃꯆꯥ 3-4ꯔꯛ ꯋꯥꯟꯊꯧꯔꯕꯅꯤ ꯆꯠꯂꯣꯀꯣ ꯆꯅꯨ ꯂꯦꯝꯕꯤ ꯅꯪ ꯑꯩꯒꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯊꯣꯡꯗꯧꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯊꯪ ꯃꯄꯣꯛꯇꯗꯤꯅꯦ ꯑꯩ ꯌꯥꯒ ꯆꯧꯗꯕꯤ ꯀꯣꯛꯀ ꯆꯥꯎꯗꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯑꯣ ꯄꯥꯝꯃꯨꯈ꯭ꯔꯦꯗꯣ ꯊꯣꯛꯅ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯩꯅꯥ ꯑꯅꯤꯗꯨ ꯑꯣꯟꯊꯣꯛꯅꯔꯝꯂꯒ ꯆꯅꯨ ꯂꯦꯝꯕꯤꯕꯨ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯉꯝꯕꯅ ꯊꯣꯡꯒꯥꯜꯗ ꯌꯥꯝ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯅꯨ ꯂꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯉꯝꯕ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯉꯝꯕ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯑꯣꯟꯅꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯅꯗꯨꯅ ꯆꯅꯨ ꯂꯦꯝꯕꯤꯒ ꯉꯝꯕꯒꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯃꯥꯅ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯅꯣ ꯆꯥꯛꯁꯪꯁꯤꯗ ꯊꯣꯛꯅ ꯊꯋꯥꯏ ꯇꯥꯅꯕꯨ ꯅꯣꯛꯃꯤꯟꯅꯔꯤꯅꯦ ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯅꯃꯧ ꯅꯨꯄꯤꯒ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯒꯅ ꯅꯣꯛꯃꯤꯟꯅꯔꯤꯁꯦ ꯃꯃꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯆꯅꯨ ꯂꯦꯝꯕꯤꯅ ꯑꯗꯨꯒꯅꯦ ꯃꯣꯏꯒꯤ ꯕꯣꯔꯗꯣ ꯃꯌꯥꯏ ꯆꯧ ꯆꯧꯔꯒ ꯃꯀꯣꯛꯀꯗꯣ ꯆꯥꯎ ꯆꯥꯎꯈꯩꯅꯦ ꯀꯞꯄꯒ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯀꯩꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯃꯣꯏ ꯕꯣꯔꯗꯨꯗꯤ ꯑꯗꯨꯕꯨꯔꯣ ꯑꯩꯗꯤ ꯃꯥ ꯑꯣꯏꯅ ꯂꯧꯒꯅꯤ ꯃꯥ ꯊꯤꯟꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯍꯥꯟꯅꯒꯤꯗꯣ ꯃꯣꯏꯗ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ ꯑꯩꯗꯤ ꯃꯥ ꯂꯧꯅꯤꯅꯅꯦ ꯀꯞꯄꯒ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯃꯌꯥꯗꯨꯗ ꯀꯧꯁꯤꯜꯂ ꯈꯪꯗꯧꯅꯤ ꯑꯩꯗꯤꯅꯦ ꯃꯥ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯋꯥꯟꯊꯔꯕꯅꯦꯃꯤ ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯗꯤ ꯑꯁ ꯑꯗꯨꯗ ꯈꯜꯂꯨꯕꯗ ꯑꯣꯏ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯨꯖꯥꯎ ꯆꯥꯎꯕꯤꯗꯨꯗꯅꯦ ꯍꯥꯠꯀꯦ ꯇꯧꯕꯅꯤ ꯑꯗꯩꯗꯤ ꯀꯤꯗꯅ ꯂꯣꯏ ꯍꯥꯏꯗꯣꯔꯛꯏꯅꯦ ꯅꯪꯗꯤ ꯀꯩꯒꯤ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯃꯤꯒꯤ ꯀꯩꯅꯥꯗꯣ ꯅꯨꯄꯤꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯍꯟꯕ ꯉꯝꯃꯔꯣꯏ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯐꯥꯕꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯅꯅꯦ ꯍꯦꯛꯇ ꯑꯗꯨꯝ ꯀꯟꯅ ꯂꯩꯈ꯭ꯔꯕꯅꯦꯃꯤ ꯃꯃꯤꯡꯁꯨ ꯍꯥꯏꯌꯨ ꯌꯥꯗꯕꯤ ꯃꯌꯨꯝꯁꯨ ꯇꯥꯛꯎ ꯌꯥꯗꯕꯤ ꯕꯣꯔꯒꯤ ꯃꯌꯨꯝꯗꯨꯁꯨꯅꯦ ꯇꯥꯛꯎ ꯌꯥꯗꯕꯅꯦꯃꯤ ꯑꯗꯩꯗꯤ ꯍꯦꯛꯇ ꯍꯜꯂꯔꯣꯏ ꯂꯩꯈ꯭ꯔꯤꯅꯦꯃꯤ ꯑꯗꯩꯗꯤ ꯑꯩꯗꯣ ꯃꯤꯍꯨꯜ ꯀꯥꯡꯈꯠꯂꯛꯇꯅꯕ ꯑꯄꯥꯏꯄꯣꯅ ꯍꯦꯛꯇ ꯊꯨ ꯑꯃ ꯍꯥꯠꯂꯒꯦ ꯆꯦꯠꯁꯤꯟꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯈꯪꯉꯝꯗ꯭ꯔꯗꯤ ꯍꯦꯛ ꯈꯝꯃꯝꯗ꯭ꯔꯕ ꯃꯥ ꯁꯤꯔꯝꯅꯤ ꯑꯩꯒꯤꯗꯃꯛꯇ ꯃꯥꯗꯣ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕ ꯃꯥꯗꯣ ꯍꯥꯠꯂꯝꯂꯗꯤ ꯏꯕꯥꯅꯤ ꯊꯨꯡꯅꯔꯝꯒꯗ꯭ꯔꯕ ꯑꯁ ꯑꯩ ꯑꯗꯨꯒ ꯈꯟꯈꯤꯗ꯭ꯔꯦꯗ ꯅꯪ ꯎꯅꯤꯡꯃꯟꯗꯅꯕ ꯉꯥꯎꯔꯕ ꯑꯩꯗꯣ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯩꯁꯦ ꯍꯣꯏ ꯄꯥꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅꯃꯨꯛ ꯅꯨꯡꯁꯤꯔꯦ ꯑꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯗꯅ ꯀꯞꯄꯒ ꯋꯥꯟꯊꯩ ꯍꯥꯏꯗꯨꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯎꯅꯤꯡꯕꯅꯦꯃꯤ ꯅꯨꯃꯤꯠꯇꯣ ꯍꯧꯖꯤꯛꯇꯤ ꯎꯅꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯁꯤꯅꯦ ꯏꯄꯥ ꯆꯥꯛ ꯂꯥꯝꯃꯦꯕ ꯍꯩꯃ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯔꯤ ꯃꯥꯜꯂꯦ ꯏꯀꯥꯏ ꯌꯥꯝꯅ ꯏꯀꯥꯏꯔꯨꯅꯨꯗ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯅꯅꯦ ꯇꯥꯔꯒ ꯅꯣꯛꯅꯝꯂꯤꯕꯅꯤ ꯅꯄꯥꯒ ꯑꯩꯒ ꯄꯦꯜꯂꯕꯅꯤ ꯑꯋꯣꯏꯕ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯁꯣꯝꯗ ꯃꯣꯝꯕꯤꯒ ꯕꯣꯔꯒꯗꯨ ꯐꯃꯨꯒꯤ ꯃꯁꯤꯗ ꯐꯝꯗꯨꯅ ꯎꯡꯂꯤ ꯃꯣꯝꯕꯤꯅ ꯃꯁꯛ ꯐꯖꯈ꯭ꯔꯃꯤꯗ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯟꯅꯅ ꯆꯪꯂꯨꯕ ꯌꯨꯝꯗꯨꯒꯤ ꯕꯣꯔꯗꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯩꯁꯦ ꯎꯔꯨ ꯃꯥꯟꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯃꯤ ꯆꯅꯨ ꯂꯦꯝꯕꯤ
Handak mapoksimagidi nangse. Ayi oyo phangaroi ko. Numida da. Ayi iroi marum pui man bi mana. Yumsida. Walam tradi chanu lembi do. Masana phana yatrasu. Ayi to oiramani ko. Adubu oikije ko. Mamana. No yani na karigino masi da unglei dubo. Nati. Chasi kanana thongino. Ha. Jagaga loi kadana insang maisu loina kangdana loireme. Aina mana namedunini. Sakdaji, nang nek tawtorbo tabaksima loi thidako. Hai, nang di phajabanina ha. Nang na tawbasi ipana phajaine ko. Hagolo. Napana ne maningi ko da laona kaukhimni. Adoima. Thabaga wana suraga Chak lamdana mamli badaga chaksangna sangu badane. Namong nupi mumbinaga kiri ni kaina. Da, chak somna leijare kaina. Mayaga se khara uraga hairakpagi ma. Adui kuki du diba. Tumi leiro he yare. Nangdi kari phajaradana ha. Aduga ne sak phajaba thiba haidudi laina pibani. Aduna sak phajabadagi henna maru oirise saktu natene. Thamoiduni khallibu wakalduni ko. Aduna ne noi anina phajaba thamoy ama oina nabu honau ko hayeng isudo aphaba isu ma phangnanaba koima athibai khoi ni gidi wahiduna thongnani masidi ba ko asumna chahi amagi matungdadi mombi gisu masanu pa yamna nungsiba ma phangjarami aduga chanu lembi gisu masa yamna nungsibi yum phangjaduna nungaina pan khirami